ꯍꯩꯔꯥꯡ ꯂꯩꯔꯥꯡ ꯆꯦꯅꯦꯜꯅ ꯃꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯐꯨꯡꯒꯥꯋꯥꯔꯤ ꯄꯤ ꯊꯥꯗꯣꯏ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯂꯩꯕꯥꯛ ꯑꯃꯗ ꯄꯤ ꯊꯥꯗꯣꯏ ꯀꯧꯕ ꯑꯁꯤꯡꯕ ꯅꯨꯄꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛ ꯑꯁꯤ ꯈꯔ ꯊꯣꯏꯆꯠꯅꯕ ꯃꯤꯇꯥꯅꯤ, ꯑꯗꯨꯅ ꯂꯩꯀꯥꯏꯒꯤ ꯃꯤꯅ ꯀꯌꯥ ꯅꯨꯡꯁꯤꯔꯝꯗꯦ꯫ ꯅꯣꯡꯃ ꯄꯤ ꯊꯥꯗꯣꯏꯅ ꯑꯌꯨꯛ ꯉꯟꯇꯥ ꯁꯝꯄꯣꯠ ꯈꯣꯏꯔꯤꯉꯩꯗ ꯂꯩꯀꯥꯏꯒꯤ ꯃꯤ ꯃꯌꯥꯝꯅ ꯂꯨꯝꯂꯒ ꯅꯨꯡꯗꯨꯝꯅ ꯃꯥꯏꯀꯩ ꯃꯔꯤꯗꯒꯤ ꯄꯣꯔꯣꯛ ꯄꯣꯔꯣꯛ ꯊꯣꯝꯖꯤꯜꯂꯛꯄꯣꯏꯔꯦ꯫ ꯂꯥꯏꯕꯛ ꯐꯕꯗꯒꯤ ꯃꯉꯣꯟꯗꯗꯤ ꯄꯥꯟꯗ꯭ꯔꯗꯨꯅ ꯃꯥꯒꯤ ꯁꯟꯗ ꯄꯥꯟꯗꯨꯅ ꯈꯨꯗꯛꯇ ꯕꯣꯝ ꯇꯨꯗꯨꯅ ꯁꯤꯔꯦ꯫ ꯁꯟ ꯑꯁꯤꯕꯗꯨ ꯎꯕꯗ ꯅꯨꯡꯅ ꯊꯥꯔꯝꯂꯤꯕ ꯃꯌꯥꯝ ꯑꯗꯨ ꯍꯧꯗꯨꯅ ꯆꯦꯟꯈ꯭ꯔꯦ꯫ ꯄꯤ ꯊꯥꯗꯣꯏ ꯁꯥꯎꯍꯧꯏ꯫ ꯇꯧꯗꯨꯝ ꯇꯧꯒꯦ ꯍꯥꯏꯗꯨꯅ ꯅꯨꯃꯤꯗꯥꯡꯗ ꯁꯟ ꯒꯥꯔꯤ ꯑꯃꯗ ꯁꯟ ꯑꯁꯤꯕꯗꯨ ꯍꯥꯞꯂꯒ ꯀꯕꯨꯏ ꯈꯨꯜ ꯑꯃꯗ ꯄꯨꯔꯛꯄꯣꯏꯔꯦ꯫ ꯒꯥꯔꯤ ꯑꯗꯨ ꯃꯆꯤ ꯑꯃꯗ ꯊꯩꯖꯤꯜꯂꯝꯂꯒ ꯌꯨꯝꯕꯨ ꯀꯕꯨꯏ ꯑꯗꯨ ꯍꯧꯗꯣꯛꯀꯦ ꯍꯥꯏꯗꯨꯅ ꯁꯨꯃꯥꯡ ꯍꯦꯛ ꯂꯥꯟꯁꯤꯜꯂꯛꯄꯗ ꯅꯨꯄꯥ ꯑꯃ ꯀꯕꯨꯏꯗꯨꯒꯤ ꯃꯥꯡꯒꯣꯟꯗ ꯂꯩꯕ ꯎꯄꯨ ꯁꯔꯪꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯈꯤꯕꯗꯨ ꯄꯤ ꯊꯥꯗꯣꯏꯅ ꯎꯍꯧꯔꯕꯣꯏꯔꯦ꯫ ꯑꯁꯤꯡꯕ ꯄꯤ ꯊꯥꯗꯣꯏꯅꯤ, ꯎꯄꯨ ꯃꯅꯨꯡꯗ ꯂꯣꯠꯈ꯭ꯔꯤꯕꯁꯤ ꯀꯕꯨꯏꯒꯤ ꯌꯨꯝꯗ ꯍꯨꯔꯥꯟꯕ ꯆꯪꯒꯦ ꯂꯥꯛꯄ ꯍꯨꯔꯥꯟꯕꯅꯤ ꯍꯥꯏꯕ ꯈꯪꯂꯗꯨꯅ ꯇꯞꯅ ꯆꯪꯂꯛꯂꯒ ꯎꯄꯨ ꯁꯔꯪ ꯑꯗꯨꯒꯤ ꯃꯈꯨꯝꯗꯨ ꯈꯨꯝꯖꯤꯜꯂꯦ, ꯄꯨꯅꯥ ꯄꯥꯟꯁꯤꯜꯂꯦ, ꯑꯗꯨꯒ ꯌꯨꯝꯕꯨ ꯑꯗꯨ ꯍꯧꯗꯣꯔꯛꯏ꯫ "ꯍꯣ ꯏꯄꯥ, ꯍꯣ ꯏꯄꯥ, ꯑꯃꯨꯛꯇꯪ ꯍꯧꯒꯠꯂꯣ, ꯑꯩꯅꯦ ꯄꯤ ꯊꯥꯗꯣꯏꯅꯦ, ꯂꯧ ꯁꯨꯕ ꯐꯔꯕ ꯁꯟ ꯂꯥꯕ ꯑꯃ ꯌꯣꯟꯒꯦ"꯫ ꯃꯅꯨꯡꯗꯒꯤ ꯀꯕꯨꯏ ꯑꯍꯟꯅ "ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯒ ꯂꯥꯛꯑꯣ" ꯍꯥꯏꯔꯛꯄꯗ ꯄꯤ ꯊꯥꯗꯣꯏꯅ "ꯅꯣꯡꯉꯥꯜꯂꯕꯗꯤ ꯌꯥꯗꯦ, ꯍꯧꯖꯤꯛꯃꯛ ꯆꯤꯟꯕꯒꯤ ꯋꯥꯅꯤ"꯫ "ꯍꯧꯒꯠꯇ꯭ꯔꯕꯁꯨ ꯌꯥꯏꯌꯦ, ꯁꯟ ꯑꯁꯤ ꯁꯨꯃꯥꯡꯗ ꯊꯅꯝꯒꯦ, ꯃꯍꯨꯠ ꯑꯣꯏꯅ ꯃꯥꯡꯒꯣꯟꯗꯒꯤ ꯎꯄꯨ ꯁꯔꯪ ꯑꯁꯤ ꯄꯨꯈ꯭ꯔꯒꯦ"꯫ ꯀꯕꯨꯏ ꯑꯍꯟꯗꯨꯅ "ꯑꯦ ꯑꯗꯨꯗꯤ ꯄꯨꯖꯈ꯭ꯔꯣꯅ" ꯍꯥꯏꯅ ꯏꯔꯥꯏ ꯂꯥꯏꯅ ꯈꯨꯝꯗꯣꯔꯛꯏ꯫ ꯄꯤ ꯊꯥꯗꯣꯏꯅ ꯁꯟ ꯑꯁꯤꯕꯗꯨ ꯀꯕꯨꯏꯒꯤ ꯁꯨꯃꯥꯡꯗ ꯊꯅꯝꯃꯦ, ꯑꯗꯨꯒ ꯎꯄꯨ ꯁꯔꯪ ꯑꯗꯨ ꯃꯔꯦꯡꯕꯥꯟꯗ ꯊꯥꯡꯒꯠꯇꯨꯅ ꯁꯟ ꯒꯥꯔꯤꯗ ꯍꯥꯞꯆꯜꯂꯦ, ꯑꯗꯨꯒ ꯃꯌꯨꯝ ꯇꯥꯅ ꯊꯧꯔꯛꯂꯕꯣꯏꯔꯦ꯫ ꯑꯁꯨꯝ ꯊꯧꯔꯛꯄꯗ ꯎꯄꯨ ꯃꯅꯨꯡꯗꯒꯤ ꯍꯨꯔꯥꯟꯕ ꯑꯗꯨꯅ ꯍꯥꯏꯔꯛꯏ, "ꯃꯔꯨꯞ ꯄꯤ ꯊꯥꯗꯣꯏ, ꯑꯩꯕꯨ ꯊꯥꯗꯣꯛꯎ, ꯁꯅꯥ ꯂꯨꯄꯥ ꯃꯌꯥꯝ ꯄꯤꯒꯦ"꯫ ꯋꯥ ꯑꯁꯤ ꯇꯥꯕꯗ ꯄꯤ ꯊꯥꯗꯣꯏꯅ ꯎꯄꯨ ꯑꯗꯨ ꯍꯥꯡꯗꯣꯛꯂꯦ꯫ ꯍꯨꯔꯥꯟꯕ ꯅꯨꯄꯥ ꯑꯗꯨ ꯊꯣꯔꯛꯂꯦ꯫ ꯃꯈ꯭ꯋꯥꯡꯗ ꯌꯦꯞꯇꯨꯅ ꯄꯨꯔꯝꯕ ꯁꯅꯥ ꯂꯨꯄꯥ ꯈꯧꯖꯥꯎ ꯑꯗꯨ ꯂꯧꯊꯣꯛꯂꯒ ꯄꯤ ꯊꯥꯗꯣꯏꯗ ꯄꯤꯔꯝꯂꯒ ꯆꯠꯈ꯭ꯔꯦ꯫ ꯁꯅꯥ ꯂꯨꯄꯥ ꯃꯌꯥꯝ ꯑꯗꯨ ꯄꯨꯔꯗꯨꯅ ꯄꯤ ꯊꯥꯗꯣꯏ ꯃꯌꯨꯝꯗ ꯑꯃꯨꯛ ꯍꯟꯗꯅ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗ ꯅꯨꯃꯤꯠ 10ꯅꯤ 20ꯅꯤ ꯀꯣꯏꯔꯨꯔꯒ ꯃꯁꯛ ꯐꯖꯈ꯭ꯔꯕꯤ ꯅꯨꯄꯤ ꯑꯃ ꯄꯨꯔꯗꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯈꯤ꯫ ꯄꯤ ꯊꯥꯗꯣꯏꯕꯨ ꯀꯜꯂꯛꯄ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡ ꯑꯗꯨꯅ ꯂꯣꯟꯅ ꯉꯥꯡꯅꯩ, "ꯃꯁꯤꯕꯨ ꯀꯔꯤ ꯃꯤꯅꯣꯅꯦ, ꯑꯩꯈꯣꯏꯅ ꯃꯥꯕꯨ ꯍꯥꯠꯅꯕ ꯍꯥꯏꯗꯨꯅ ꯍꯧꯅꯔꯒ ꯃꯥꯗꯤ ꯃꯁꯛ ꯐꯖꯔꯕꯤ ꯅꯨꯄꯤ ꯑꯃꯗꯨꯝ ꯄꯨꯔꯒ ꯂꯥꯛꯂꯤ, ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯌꯨꯝꯅ ꯐꯖꯅ ꯁꯥꯔꯤꯕ, ꯁꯅꯥ ꯂꯨꯄꯥꯅ ꯇꯦꯛꯊꯕ ꯃꯈꯩ ꯂꯩꯔꯤꯕ, ꯃꯁꯤꯃꯛꯇꯕꯨ ꯍꯥꯠꯇꯕ ꯌꯥꯗ꯭ꯔꯦꯗꯣ"꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯍꯤꯡ ꯂꯣꯟꯅ ꯆꯪꯂꯒ ꯄꯤ ꯊꯥꯗꯣꯏꯅ ꯃꯥꯒꯤ ꯅꯨꯄꯤꯒ ꯄꯨꯟꯅ ꯆꯥꯃꯤꯟ ꯊꯛꯃꯤꯟꯅꯗꯨꯅ ꯂꯩꯔꯤꯉꯩꯗ ꯃꯄꯥꯟꯗꯒꯤ ꯅꯨꯡꯅ ꯅꯣꯡ ꯆꯨꯕꯒꯨꯝ ꯊꯥꯖꯤꯜꯂꯛꯏ꯫ ꯑꯗꯨꯕꯨ ꯄꯤ ꯊꯥꯗꯣꯏꯅꯗꯤ ꯄꯥꯟꯗ꯭ꯔꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯄꯥꯟꯗꯨꯅ ꯈꯨꯗꯛꯇ ꯁꯤꯔꯦ꯫ ꯂꯧꯁꯤꯡ ꯂꯩꯕ ꯄꯤ ꯊꯥꯗꯣꯏꯅꯤ, ꯑꯁꯤꯕ ꯅꯨꯄꯤ ꯑꯗꯨ ꯄꯣꯗꯨꯅ ꯄꯨꯈ꯭ꯔꯒ ꯄꯨꯈ꯭ꯔꯤ ꯃꯄꯥꯟꯗ ꯍꯧꯕ ꯎ ꯑꯃꯗ ꯉꯥꯗꯨꯅ ꯐꯝꯍꯜꯂꯦ꯫ ꯃꯃꯥꯡꯗ ꯑꯆꯥ ꯑꯊꯛ ꯍꯥꯞꯄ ꯂꯨꯛꯃꯥꯏ ꯑꯃꯁꯨ ꯊꯝꯃꯤ, ꯌꯦꯡꯕꯗ ꯄꯣꯐꯝ ꯐꯝꯕꯤꯕꯨ ꯃꯥꯜꯍꯜꯂꯤ꯫ ꯑꯗꯨꯒ ꯃꯥꯅ ꯃꯔꯨꯝ ꯑꯃꯗ ꯂꯩꯁꯤꯟꯗꯨꯅ ꯂꯣꯟꯅ ꯑꯁꯨꯝ ꯌꯦꯡꯉꯤ꯫ ꯅꯣꯡꯉꯥꯜꯂꯦ, ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯅꯨꯄꯥ ꯑꯃ ꯃꯤꯅꯥꯏ ꯃꯤꯁꯟꯒ ꯂꯣꯏꯅꯅ ꯗꯣꯂꯥꯏ ꯇꯣꯡꯗꯨꯅ ꯅꯨꯄꯤ ꯑꯗꯨꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨ ꯇꯥꯅ ꯂꯥꯛꯏ꯫ ꯃꯁꯛ ꯐꯖꯕꯤ ꯅꯨꯄꯤ ꯑꯃꯅ ꯄꯣꯠ ꯌꯣꯜꯂꯝꯕ ꯑꯗꯨ ꯎꯕꯗ ꯅꯨꯄꯥ ꯑꯗꯨꯅ ꯗꯣꯂꯥꯏꯗꯨ ꯊꯥꯍꯜꯂꯦ, ꯑꯗꯨꯒ ꯃꯤ ꯊꯥꯗꯨꯅ ꯄꯣꯠ ꯂꯩꯔꯨꯅꯕ ꯌꯥꯊꯪ ꯄꯤꯔꯦ꯫ ꯄꯣꯠ ꯂꯩꯕ ꯂꯥꯛꯄꯗꯨꯅ ꯍꯪꯉꯤꯕ ꯈꯨꯗꯤꯡꯃꯛ ꯅꯨꯄꯤ ꯑꯗꯨꯅ ꯁꯨꯛꯈꯨꯝ ꯈꯨꯝꯗ꯭ꯔꯦ꯫ ꯄꯥꯎ ꯑꯁꯤ ꯇꯥꯔꯗꯨꯅ ꯁꯦꯟꯖꯥꯎ ꯄꯥꯏꯕꯗꯨ ꯗꯣꯂꯥꯏꯗꯒꯤ ꯀꯨꯝꯊꯔꯒ ꯄꯣꯠꯌꯣꯟꯕꯤ ꯑꯗꯨꯒꯤ ꯃꯅꯥꯛ ꯇꯥꯅ ꯂꯥꯛꯏ꯫
ꯃꯥꯅ ꯍꯪꯕꯗꯁꯨ ꯈꯨꯝꯂꯛꯇ꯭ꯔꯕꯗꯨꯗ ꯅꯨꯄꯤꯗꯨꯒꯤ ꯃꯁꯥ ꯄꯥꯏꯗꯨꯅ ꯈꯖꯤꯛꯇꯪ ꯏꯜꯂꯨꯕꯗ ꯏꯁꯤꯡꯗ ꯖꯣꯝ ꯂꯥꯎꯅ ꯇꯥꯈ꯭ꯔꯕꯣꯏꯔꯦ꯫ ꯇꯥꯟꯖꯥ ꯑꯁꯤꯃꯛꯇꯗ ꯃꯔꯨꯝ ꯑꯃꯗꯒꯤ ꯄꯤ ꯊꯥꯗꯣꯏ ꯐꯟ ꯆꯣꯡꯊꯣꯛꯇꯨꯅ "ꯍꯣ ꯑꯩꯒꯤ ꯅꯨꯄꯤ ꯍꯥꯠꯂꯦ, ꯑꯩꯒꯤ ꯅꯨꯄꯤ ꯏꯁꯤꯡꯗ ꯏꯟꯊꯗꯨꯅ ꯍꯥꯠꯂꯦ" ꯍꯥꯏꯅ ꯍꯟꯅ ꯍꯟꯅ ꯂꯥꯎꯔꯛꯄꯣꯏꯔꯦ꯫ ꯃꯥꯅ ꯄꯪꯂꯥꯎꯗ ꯂꯥꯎꯕꯗꯨꯗ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯑꯗꯨ ꯌꯥꯝꯅ ꯄꯥꯈꯠꯅ "ꯃꯔꯨꯞ, ꯑꯩꯅ ꯂꯥꯜꯂꯦ, ꯑꯩꯅ ꯈꯪꯗꯗꯨꯅ ꯈꯖꯤꯛꯇꯪ ꯏꯜꯂꯨꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯪꯒꯤ ꯅꯨꯄꯤ ꯑꯁꯤꯅ ꯏꯔꯣꯏꯕ ꯍꯩꯔꯝꯗꯕꯗꯒꯤ ꯏꯁꯤꯡꯗ ꯇꯥꯗꯨꯅ ꯁꯤꯕꯅꯤ꯫ ꯑꯩꯅ ꯍꯥꯠꯄꯅꯤ, ꯋꯥ ꯑꯁꯤ ꯇꯨꯃꯤꯟꯅ ꯂꯩꯕꯤꯔꯣ" ꯍꯥꯏꯗꯨꯅ ꯁꯅꯥ ꯂꯨꯄꯥ ꯃꯅꯤ ꯃꯨꯛꯇ ꯈꯧꯖꯥꯎ ꯑꯃ ꯄꯤꯔꯝꯂꯦ꯫ ꯃꯗꯨ ꯄꯨꯔꯗꯨꯅ ꯄꯤ ꯊꯥꯗꯣꯏ ꯃꯌꯨꯝꯗ ꯌꯧꯔꯛꯂꯦ꯫ ꯄꯤ ꯊꯥꯗꯣꯏꯅ ꯑꯁꯨꯝ ꯅꯨꯡꯉꯥꯏꯔꯛꯄꯁꯤ ꯎꯔꯒ ꯃꯥꯒꯤ ꯌꯦꯛꯅꯕ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡ ꯑꯗꯨꯅ ꯋꯥ ꯑꯃꯨꯛ ꯇꯥꯅꯩ꯫ "ꯃꯁꯤꯒꯤ ꯃꯤ ꯑꯁꯤꯅ ꯇꯧꯔꯤꯕꯁꯤꯕꯨ ꯀꯔꯤꯅꯣ? ꯃꯥꯕꯨ ꯃꯥꯡꯅꯕ ꯁꯤꯜꯂꯒ ꯃꯥꯅ ꯊꯣꯏꯅ ꯍꯦꯟꯅ ꯏꯅꯥꯛ ꯈꯨꯟꯒꯠꯂꯛꯏ, ꯅꯨꯡꯉꯥꯏꯔꯛꯏ꯫ ꯍꯟꯗꯛꯇꯤ ꯁꯣꯏꯗꯅ ꯍꯥꯠꯇꯕ ꯌꯥꯗ꯭ꯔꯦ" ꯍꯥꯏꯗꯨꯅ ꯅꯨꯃꯤꯗꯥꯡ ꯑꯊꯦꯡꯕꯗ ꯃꯌꯨꯝꯒꯤ ꯊꯣꯡ ꯅꯝꯈꯥꯏꯗꯨꯅ ꯆꯪꯂꯒ ꯄꯤ ꯊꯥꯗꯣꯏꯕꯨ ꯅꯝꯗꯨꯅ ꯐꯥꯔꯦ꯫ ꯃꯈꯣꯡ ꯃꯈꯨꯠ ꯊꯧꯔꯤꯅ ꯄꯨꯟꯁꯤꯜꯂꯦ, ꯑꯗꯨꯒ ꯉꯥꯕꯣꯡ ꯈꯥꯎ ꯑꯃꯒꯤ ꯃꯅꯨꯡꯗ ꯍꯥꯞꯆꯤꯜꯂꯒ ꯊꯥꯡꯒꯠꯇꯨꯅ ꯄꯨꯔꯛꯂꯦ꯫ ꯅꯣꯡꯉꯥꯜꯂꯦ꯫ ꯂꯩꯀꯥꯏꯒꯤ ꯃꯤ ꯐꯠꯇ꯭ꯔꯕꯁꯤꯡ ꯑꯗꯨꯅ ꯄꯤ ꯊꯥꯗꯣꯏ ꯌꯥꯎꯕ ꯉꯥꯕꯣꯡ ꯈꯥꯎ ꯑꯗꯨ ꯇꯨꯔꯦꯟꯗ ꯊꯥꯗꯅꯕ ꯂꯝꯄꯥꯛ ꯑꯃ ꯐꯥꯎꯗꯨꯅ ꯄꯨꯔꯛꯄꯣꯏꯔꯦ꯫ ꯑꯁꯨꯝ ꯄꯨꯔꯛꯄꯗ ꯋꯥꯗꯨꯅ ꯈꯥꯎ ꯑꯗꯨ ꯊꯥꯔꯒ ꯎ ꯃꯔꯨꯝ ꯑꯃꯗ ꯆꯪꯗꯨꯅ ꯄꯣꯊꯥꯕꯗꯒꯤ ꯃꯈꯣꯏ ꯂꯣꯏꯅꯃꯛ ꯇꯨꯝꯊꯣꯛꯈ꯭ꯔꯦ꯫ ꯇꯥꯂꯛ ꯑꯁꯤꯗ ꯌꯥꯎ ꯆꯦꯟꯕ ꯅꯨꯄꯥ ꯑꯃ ꯌꯥꯎ ꯁꯪꯒꯨ ꯑꯃ ꯍꯣꯏꯔꯗꯨꯅ ꯂꯥꯛꯏ꯫ ꯌꯥꯎ ꯆꯦꯟꯕ ꯑꯗꯨꯅ ꯃꯃꯥꯡꯗ ꯈꯥꯎ ꯑꯆꯧꯕ ꯑꯃ ꯇꯥꯗꯨꯅ ꯂꯩꯕꯗꯨ ꯎꯕꯗ ꯆꯪꯁꯤꯟꯗꯨꯅ ꯍꯥꯡꯗꯣꯛꯀꯦ ꯇꯧꯔꯨꯕꯗ ꯃꯅꯨꯡꯗꯒꯤ ꯄꯤ ꯊꯥꯗꯣꯏꯅ "ꯑꯩ ꯃꯟꯇ꯭ꯔꯤ ꯑꯣꯏꯕ ꯉꯝꯃꯣꯏ ꯍꯥꯏꯔꯤꯕꯁꯤꯅꯤ, ꯑꯩ ꯃꯟꯇ꯭ꯔꯤ ꯑꯣꯏꯕ ꯁꯨꯛꯉꯝ ꯉꯝꯃꯣꯏ" ꯂꯥꯎꯔꯛꯂꯕꯗ ꯌꯥꯎ ꯆꯦꯟꯕꯅ "ꯀꯔꯤꯅꯣ ꯍꯥꯏꯔꯤꯁꯤꯕꯣ" ꯍꯥꯏꯗꯨꯅ ꯍꯪꯂꯛꯏ꯫ ꯄꯤ ꯊꯥꯗꯣꯏꯅ ꯃꯅꯨꯡꯗꯒꯤ "ꯅꯤꯡꯊꯧꯒꯤ ꯑꯉꯝꯕꯁꯤꯡꯅ ꯑꯩꯕꯨ ꯃꯟꯇ꯭ꯔꯤ ꯑꯣꯏꯌꯨ ꯍꯥꯏ, ꯑꯩꯅ ꯌꯥꯗꯦ, ꯑꯗꯨꯗ ꯃꯈꯣꯏꯅ ꯑꯩꯕꯨ ꯐꯥꯗꯨꯅ ꯉꯥꯕꯣꯡ ꯈꯥꯎꯗ ꯍꯥꯞꯆꯤꯜꯂꯤꯕꯁꯤꯅꯤ" ꯈꯨꯝꯂꯛꯏ꯫ ꯌꯥꯎ ꯆꯦꯟꯕꯅ ꯍꯥꯏ "ꯑꯩꯗꯤ ꯃꯟꯇ꯭ꯔꯤ ꯑꯣꯏꯅꯤꯡꯏ, ꯌꯥꯔꯕꯗꯤ ꯑꯩ ꯑꯣꯏꯒꯦꯅꯦ꯫ ꯑꯗꯨꯗꯤ ꯄꯨꯜꯂꯤꯕꯁꯤ ꯊꯥꯗꯣꯛꯎ"꯫ "ꯑꯩ ꯊꯥꯗꯣꯛꯀꯦ, ꯅꯪꯅ ꯃꯟꯇ꯭ꯔꯤ ꯑꯣꯏꯅꯤꯡꯂꯕꯗꯤ ꯑꯩꯅ ꯈꯥꯎ ꯃꯅꯨꯡꯗ ꯆꯪꯂꯤꯕꯁꯤꯒꯨꯝꯅ ꯆꯪꯉꯨ, ꯁꯣꯏꯗꯅ ꯑꯣꯏꯔꯅꯤ"꯫ ꯄꯤ ꯊꯥꯗꯣꯏꯒꯤ ꯋꯥ ꯑꯁꯤ ꯑꯄꯪꯕ ꯌꯥꯎ ꯆꯦꯟꯕꯗꯨꯅ ꯊꯥꯖꯔꯦ꯫ ꯈꯥꯎ ꯃꯆꯤꯟ ꯊꯣꯛꯄꯗꯒꯤ ꯄꯤ ꯊꯥꯗꯣꯏ ꯃꯄꯥꯟꯗ ꯊꯣꯔꯛꯂꯦ, ꯑꯗꯨꯒ ꯌꯥꯎ ꯆꯦꯟꯕꯗꯨꯕꯨ ꯃꯅꯨꯡꯗ ꯆꯪꯍꯜꯂꯦ꯫ ꯄꯤ ꯊꯥꯗꯣꯏꯅ ꯈꯥꯎ ꯃꯆꯤꯟ ꯑꯗꯨ ꯆꯦꯠꯅ ꯄꯨꯟꯁꯤꯜꯂꯒ ꯌꯥꯎ ꯁꯪꯒꯨ ꯑꯃ ꯍꯣꯏꯔꯗꯨꯅ ꯃꯐꯝꯗꯨꯗꯒꯤ ꯊꯨꯅ ꯌꯥꯡꯅ ꯆꯠꯈ꯭ꯔꯦ꯫ ꯈꯥꯎ ꯄꯨꯔꯛꯄ ꯐꯠꯇ꯭ꯔꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯉꯥꯏꯍꯥꯛ ꯇꯨꯝꯂꯨꯔꯒ ꯍꯧꯒꯠꯂꯛꯇꯨꯅ ꯈꯥꯎ ꯑꯗꯨ ꯃꯔꯦꯡꯕꯥꯟꯗ ꯊꯣꯡꯒꯠꯂꯒ ꯆꯠꯄ ꯍꯧꯔꯛꯂꯦ꯫ ꯈꯥꯎ ꯃꯅꯨꯡꯗꯒꯤ ꯌꯥꯎ ꯆꯦꯟꯕꯅ "ꯑꯩ ꯃꯟꯇ꯭ꯔꯤ ꯑꯣꯏꯖꯔꯒꯦ ꯌꯥꯔꯦ" ꯍꯥꯏꯅ ꯍꯟꯅ ꯍꯟꯅ ꯂꯥꯎꯔꯛꯄꯗ "ꯁꯤꯗꯧꯔꯕ ꯅꯪꯅꯁꯨ ꯃꯟꯇ꯭ꯔꯤ ꯑꯣꯏꯖꯒꯦ ꯍꯥꯏꯕ ꯁꯥꯔꯤ" ꯍꯥꯏꯗꯨꯅ ꯑꯁꯨꯝ ꯂꯥꯛꯄꯅ ꯇꯣꯔꯕꯥꯟ ꯌꯧꯔꯦ꯫ ꯃꯗꯨꯗꯒꯤ "ꯅꯪ ꯃꯟꯇ꯭ꯔꯤ ꯑꯣꯏꯖꯔꯣꯀꯣ" ꯍꯥꯏꯔꯒ ꯈꯥꯎ ꯑꯗꯨ ꯃꯆꯤ ꯃꯆꯤ ꯄꯥꯏꯔꯒ ꯏꯃꯥꯏ ꯌꯧꯅ ꯂꯥꯛꯇꯨꯅ ꯂꯪꯊꯈ꯭ꯔꯦ꯫ ꯖꯝ ꯂꯥꯎꯅ ꯏꯁꯤꯡꯗ ꯇꯥꯈꯤꯕꯒ ꯂꯣꯏꯅꯅ ꯖꯨꯔꯨ ꯖꯨꯔꯨ ꯍꯥꯏꯅ ꯈꯥꯎ ꯑꯗꯨ ꯏꯁꯤꯡ ꯃꯈꯥꯗ ꯂꯨꯞꯊꯈ꯭ꯔꯦ꯫ ꯃꯇꯧ ꯑꯁꯨꯝꯅ ꯑꯄꯪꯕ ꯌꯥꯎ ꯆꯦꯟꯕ ꯑꯗꯨ ꯄꯤ ꯊꯥꯗꯣꯏꯒꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯁꯤꯈꯤꯕꯣꯏꯔꯦ꯫ ꯑꯁꯣꯝꯗ ꯄꯤ ꯊꯥꯗꯣꯏꯗꯤ ꯌꯥꯎ ꯃꯌꯥꯝ ꯑꯗꯨ ꯄꯨꯗꯨꯅ ꯃꯌꯨꯝ ꯌꯧꯔꯛꯂꯦ꯫ ꯃꯥꯕꯨ ꯍꯥꯠꯅꯕ ꯁꯤꯜꯂꯤꯕ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡ ꯑꯗꯨꯅ ꯍꯧꯖꯤꯛꯇ ꯏꯁꯤꯡꯗ ꯊꯥꯗꯔꯝꯂꯕ ꯄꯤ ꯊꯥꯗꯣꯏꯅ ꯀꯔꯝꯅ ꯌꯥꯎ ꯁꯪꯒꯨ ꯑꯃ ꯄꯨꯔꯗꯨꯅ ꯃꯌꯨꯝꯗ ꯂꯥꯛꯂꯤꯕꯅꯣ ꯈꯜꯂꯨꯕꯗ ꯑꯣꯟꯊꯣꯛꯅ ꯀꯤꯔꯦ꯫ ꯑꯗꯨꯅ ꯃꯥꯕꯨ ꯌꯦꯛꯅꯔꯨꯕ ꯀꯥꯟꯅꯔꯣꯏ ꯈꯜꯂꯗꯨꯅ ꯃꯔꯨꯞ ꯁꯥꯟꯅꯔꯦ꯫ ꯃꯈꯣꯏꯅ ꯃꯥꯅ ꯆꯠꯂꯨꯕꯗꯨ ꯀꯝꯗꯧꯏ ꯍꯪꯕꯗ ꯄꯤ ꯊꯥꯗꯣꯏꯅ ꯈꯨꯝꯂꯛꯏ "ꯃꯐꯝ ꯑꯗꯨ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯈ꯭ꯔꯦ, ꯂꯩꯈꯤꯗ꯭ꯔꯕ ꯑꯍꯜ ꯂꯃꯟ ꯄꯨꯝꯅꯃꯛ ꯎꯅꯔꯛꯏ, ꯅꯨꯡꯉꯥꯏꯅ ꯂꯩꯍꯧꯏ, ꯃꯌꯥꯝꯕꯨ ꯑꯃꯨꯛꯇꯪ ꯎꯅꯤꯡꯏ ꯍꯥꯏꯍꯧꯏ"꯫ ꯃꯌꯥꯝ ꯑꯗꯨ ꯊꯥꯖꯔꯗꯨꯅ ꯆꯠꯅꯤꯡꯏ ꯍꯥꯏꯅꯔꯛꯏ꯫ ꯄꯤ ꯊꯥꯗꯣꯏꯅ "ꯑꯗꯨꯗꯤ ꯑꯩꯅ ꯆꯠꯂꯨꯕꯗꯨꯝ ꯍꯥꯏꯅ ꯆꯠꯄꯤꯌꯨ" ꯍꯥꯏꯔꯛꯄꯗ ꯃꯈꯣꯏꯅ ꯂꯣꯏꯅ ꯌꯥꯔꯦ꯫ ꯃꯊꯪꯒꯤ ꯑꯌꯨꯛꯇ ꯉꯥꯕꯣꯡ ꯈꯥꯎꯒ ꯂꯣꯏꯅꯅ ꯄꯤ ꯊꯥꯗꯣꯏꯅ ꯂꯝꯖꯤꯡꯗꯨꯅ ꯃꯈꯣꯏ ꯃꯌꯥꯝ ꯇꯨꯔꯦꯜ ꯇꯣꯔꯕꯥꯟ ꯌꯧꯔꯛꯂꯦ꯫ ꯄꯤ ꯊꯥꯗꯣꯏꯅ ꯍꯥꯏꯁꯤꯟꯅꯩ "ꯃꯔꯨꯞꯁꯤꯡ, ꯄꯪꯀꯨꯏ ꯀꯨꯏꯕꯤꯔꯛꯀꯅꯨ, ꯅꯨꯄꯤ ꯑꯉꯥꯡ ꯋꯥꯅꯅꯤ"꯫ ꯃꯈꯣꯏ ꯃꯌꯥꯝ ꯍꯔꯥꯎꯕꯅ ꯏꯔꯥꯡ ꯂꯥꯡꯅꯩ꯫ ꯑꯃꯅ ꯍꯥꯏ
ꯑꯩꯒꯤ ꯂꯧ ꯂꯣꯏꯗ꯭ꯔꯤ, ꯐꯠ ꯍꯦꯛ ꯂꯥꯛꯀꯅꯤ꯫ ꯑꯃꯅ ꯑꯃꯨꯛ ꯍꯥꯏ, ꯅꯨꯡꯕꯨ ꯅꯨꯡꯉꯥꯏꯔꯕꯗꯤ ꯑꯩꯗꯤ ꯈꯔ ꯀꯨꯏꯅ ꯑꯗꯨꯝ ꯂꯩꯊꯣꯔꯛꯀꯅꯤ꯫ ꯆꯔꯥꯡꯅꯩ꯫ ꯄꯤ ꯊꯥꯗꯣꯏꯅ ꯃꯈꯣꯏ ꯑꯃꯃꯝ ꯃꯈꯣꯡ ꯃꯈꯨꯠ ꯊꯧꯔꯤꯅ ꯆꯦꯠꯅ ꯄꯨꯟꯁꯤꯜꯂꯤ, ꯑꯗꯨꯒ ꯈꯥꯎ ꯑꯃꯃꯝꯒꯤ ꯃꯅꯨꯡꯗ ꯆꯪꯍꯜꯂꯤ꯫ ꯊꯧꯔꯤꯅ ꯈꯥꯎ ꯃꯆꯤꯟꯁꯤꯡ ꯑꯗꯨ ꯆꯦꯠꯅ ꯄꯨꯟꯁꯤꯜꯂꯤ, ꯑꯗꯨꯒ ꯏꯁꯤꯡꯗ ꯑꯃꯃꯝꯇꯪ ꯑꯣꯏꯅ ꯊꯥꯗꯈ꯭ꯔꯦ꯫ ꯈꯥꯎꯁꯤꯡ ꯑꯗꯨ ꯏꯁꯤꯡ ꯃꯅꯨꯡꯗ ꯂꯩꯈꯥ ꯇꯥꯅ ꯂꯨꯞꯊꯈ꯭ꯔꯦ꯫ ꯃꯇꯧ ꯑꯁꯨꯝꯅ ꯃꯤꯒꯤ ꯃꯥꯡꯅꯕ ꯂꯩꯀꯥꯏꯒꯤ ꯐꯠꯇ꯭ꯔꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯃꯄꯥꯞꯀꯤ ꯃꯍꯩ ꯆꯥꯈꯤ꯫ ꯏꯁꯤꯡ ꯃꯅꯨꯡꯗ ꯃꯈꯣꯏ ꯄꯨꯝꯅꯃꯛ ꯏꯔꯥꯛꯅꯗꯨꯅ ꯂꯣꯏꯅ ꯁꯤꯈꯤ꯫ ꯄꯤ ꯊꯥꯗꯣꯏꯅ ꯌꯦꯛꯅ ꯇꯤꯟꯈꯪ ꯂꯩꯇꯅ ꯅꯨꯡꯉꯥꯏꯅ ꯈꯨꯌꯥꯠ ꯇꯨꯁꯤꯠꯅ ꯄꯥꯟꯈꯤꯕꯣꯏꯔꯦ꯫ ꯃꯤꯒꯤ ꯐꯠꯇꯕ ꯇꯧꯕꯗꯤ ꯏꯁꯥꯒꯤ ꯑꯃꯥꯡꯕ ꯑꯣꯏ꯫ ꯄꯤ ꯊꯥꯗꯣꯏꯕꯨ ꯀꯜꯂꯛꯇꯨꯅ ꯍꯥꯠꯅꯕ ꯍꯣꯠꯅꯔꯨꯕ ꯃꯤꯁꯤꯡ ꯑꯗꯨ ꯃꯔꯥꯜꯒꯤ ꯃꯇꯤꯛ ꯆꯥꯕ ꯃꯍꯩ ꯐꯪꯈꯤ꯫